Kautruk ki lanfamda kuki militants na bom haitharakre ahing fauba kapnakhe ngahan kangsup singkhong yauna mafam asigi akoibada leiba kuki khulsingdagi mitaygi yumsing tamna afaba makhalgi nongmai sizinaduna kuki militants na akan balanda chatharakpada security personnel ani nupi ama yauna miyoi mapan asogapan nangkhibaga loinana Kautruk tasu akan balanfam oikibagi makha tarakpada ngarangsu lanfam masida nakal anigi marakta akan bamongda khut thoknarakpada kuki militants na bom kaya haitharakre ngahan ahing nong yai cabuk salakpa faubada leptana khut thongnaramlaba matung ngai ha kanaraga ngarang ayuk angan ba pung 3 minute kuntra dagi hauраktuna kuki militant singna Kautruk ki mitai yum sing tamna nongmai amasung bom kaya mathang kapsilaktuna akan balanda chatharakhe kuki militant singi lan asidagi Kautruk khulngak leba khunja sing amasung lan haurakpadagi Kautruk ta deploy tawragliba state force singi maikai dagi su khut handuna nongmai kapnakhe kuki militant singna chatharakpa landa adu ka hena kansilakpadagi mafam asida deploy tawrakiba CRPF ki personnel singi maikaidagi fauba kuki militant singi singthakta leriba bunker sing tamna bom khara fauba kapsin khi haire nakalani gi marakta searchlight yauna tongan ba masu sing thogan ba light gun sing sesinakhe khut thokna bagi thokdok asi pung khara kanaraba matung ayuk pung 10 ga minute kuntra tarakpadagi amuk hauraklaga ahum lak suba oina nungthil pung 3 ga minute kuntra rom tarakpadagi amuk su hauna nakalani gi marakta akan bamongda khut thokna khe ngarang numidang pung 10 ga minute 52 rom tarakpada pauksi asida Kautruk khulngakpada yauriba khunja mana telephone da phongdorokibada haujik maki oina dinakal anigi marakta khut thokna ba leptuna leire adubu kuki militant singna leiriba chingi sarukta gari sing sathok chasin tawba lapna ure thabak asi makoina khusu khulai sing pusilakpa natraga makoigi ahenba militant sing hondok honjin tawba oigani haide kuki militant singna numidang athengba phawbada singthakta gari sing sizinaduna sathok chasin tawba ubadagi state force amasung khulngakliba khunja singi maikaidagi su makoina makhata na bom amasung nongmai kaplaktana bagidamak ngaya kanaraga nongmai maru khara kapli haina phongdorokhe aduga kuki militant singna bom haitharakpadagi security force ki maikaidagi bom taruk thangna kapsin khibadagi makhata na bom kaplakpadi lepkhre haire loina na ngarang numidang faubada Kautruk ki khunja sing yauna khulngak liba sing amasung state amasung central force ki maikaida sogapan amata yaukhide haire amaromda police control room na ngarang numidang thorokiba cherol amada ngarang su Imphal East, Imphal West, Thoubal, Kaksing, Bisnupur, Churachandpur amasung Tengnoupal district ke tongan ba vulnerable area singda police yauna combined security personnel singa combing operation sathaduna thiba humbagi thabak tawki haire adumoy namak cherol asina operation singa sida khutsu khulai sing recover tawba natraga chingna ba miyoi sing fagat pagi wafam di phongdorokhide